Law Department na maram pidana ukil taragi biodata sing pikhal u hairakpada angak papok na ring prosecution gi hanglak liba director gi pham mention na pathawrang oiram labadi prosecutor sing na mass resignation tawbagi khongjang sangsilak pa yari Manipur government ke maru oi baloisang sing gi manungda amag oiriba Law and Legislative Affairs Law and LA Department ki maikay dagi akak na banatraga are pamaram sing amata piraktana advocate taragi biodata sing pikhalak na bahayak pada ukil sing gi marakta ang papok na bagaloy na karigumba biodata sing kaurakliba advocate sing asigi marakta gi hangduna layrakliba prosecution gi director gi pham punana ba appointment na sing ba piraklaga de haujik tongan ba rank ta layriba prosecutor sing gi maikay dagi mass resignation gi khongjang phauba changsilakpa yari haire thokdok asiki matangda phangba pauna haibada ukil taragi biodata sing pikhalakna ba Secretariat Law and Legislative Affairs Department ki maikay dagi ayi bacherol ama June taraga nipan 2021 da Manipur gi khwai dagi liraba ukil sing gi association ama oriba All Manipur Bar Association Ambagi Secretary da address tawduna pirakhibani haire Law and Legislative Affairs Department ki ayi bacherol number advertisement 4/2021 Secretary at Law adu department na sige deputy secretary law gi maikay dagi pirakhibani haide cherol adu da high court amasung subordinate court sing da sahi tara natraga masidagi hena practice taraklaba advocate sing gi high school living certificate HSLC examination gi certificate amasung bar da registration tawagi certificate sing yauna pikhalakna ba khangalakibane loina na advocate sing adu hojik practice tawri haibagi wafam su khangalakna ba hairakhi loina na matter adu most important oina launa basu khangalakhi haire law department ki piraki ba cherol asigi matungina June 2021 da ambagi maikay dagi piraki ba criteria sing adu fulfill tawraba advocate anigi biodata sing deputy secretary law da submit tawki haire adu moina mag law department ki maikay dagi advocate taragi biodata sing pikhala u hairakpagi matungda advocate ani khake submit tawkiba dugi matung June 2021 da amukhana deputy secretary logi maikay dagi hanna pira u haikiba ukil singi masing tara adugi biodata sing pikhalakna ba aduga karigumba phangdraga na phangdre hairakna ba amukhana i bacherola ma tharakhi haire ani su bacherola dugi paukhomoina ambagi maikay dagi June 18 2021 da atopa advocate manga gi maming sing amasung makhoi gi biodata sing amukhan na submit tawki haire adubu law department ki maikay dagi advocate taragi biodata sing pikhala u hairaklaga madugi paukhumoina thengkhang anirakta ukil sing gi biodata sing submit tawkhrabasu supnatagi advocate taret khaktagi biodata sing submit tawki badugi maram karigino haibagi matang dade hauji covid-19 pandemic ki athingba sing mayok naribana ambagi maikay dagi notice na singba thoktuna lokhatpham thokpa thabak sing lokhatlaglabasu ukil singi maraktage response tawnarakidabagi ni haire adubu law department ki wafam asida ukil singna response tawrakibasi ukil taragi biodata sing kaurakpada madugi chapchaba maram phongdoroktabadagi oigadoribra haibagi matangdadi chapchaba paukhum phangdre adubu ukil sing asigi biodata sing khomjillaba matungda Manipur lenga ki oina lerakliba board amada member sing oina hapsinaraba laukhulakpa thawrang oirambasu yai haire nakal amaromdana law department na handakta advocate taragi biodata sing kaurakliba asina karigumba prosecution gi hangduna layrakliba director gi pharmacy mention na balaukhulakpa thawrang oiramlagadi thabak adu tongan ba rank singda lariba prosecutor gi maikay dagi de yaba ngamloi thawrang adumak oiragadi matam sangna prosecutor sing oiduna service tawrakliba prosecutor sing mass resignation tawbugi khongjang phauba sangsilakpa yai haire masak maming paningdaba prosecutor singna phongdorakpada prosecution gi director gi pharmacy ngasi dagina sahi mari rongi mamang kumja 2017 gi haugalakpa saruktagi hangduna laklibane prosecution director gi pharmacy ngasi phawbada secretary law da ahien ba thabak oina charge piduna puhalaklibane oirakliba phibam asidagi tongan ba rank ta laiba prosecutor singna chief minister masamak unaduna amasung law minister da phawba copy piduna hangduna layrakliba prosecution director gi pharmacy hauzik lariba prosecutor singi manungdagi senior most ama khangat piraga full fledged natraba phawbada in charge oina da oirabasu pihan biyo haikiba laikhre haire
Adubu asukui ba matamasi paubada hangduna lerakliba prosecution gi director gi phamasi mention bidana thamlaklibane phamasi gi damak tangai fadaba criteria singi manungda CRPC gi section 25 clause A na pibada director gi phamasi yamdrabada chahi taradagi tadana practice torokpa advocate ama oigadabani haina su palle aduga handak law department na advocate taragi biodata sing kaurakpa matamdasu chahi tara natraga masidagi hen law practice torokpa advocate singi biodata sing pirakadabani hairakpani na khomgat khriba advocate sing asigi manungdagi amada hektada hairiba phamasi puhalakpa yabagi oithokpasu leiri hairi prosecution gi director gi phamasi fresh eligible candidate singdagi hapada athingba leite tawbadabu matam sangna manadaba rank singda prosecutor sing oijaraklaba amasung prosecutor oina thabakdagi pothagadaba kushilaktraba miyoi singdagi khangat piraga puhanbiyo haijaduna lakhibani hairi maramasina handak law department na lakhulagliba thaurang asi kari karamba thoksilgi makhadano haibadusu state asigi advocate singna akaknaba prosecutor singda khangan bifam thoi hairi state asigi law and order maintenance ta YL gi thabakta yanglen saru oiduna mathau pangthokliba prosecutor singi maraktagi contract basis ta laukiba assistant public prosecutor sing regularization pikiba matamdasu supnatagi chahi anigi probation gi matam pigadabada sahi ama sangdokhallaga ahum pikibasu yauke assistant PP dagi promotion pifam thokpada direct oina additional PP sing khanjin khibagi thokdoksu laikhre aduga masigi mathakta additional PP singi recruitment process ta apunba mark chama punna sanigi examination pangthokraga special PP ani khanbada mark chama phawba yahundaba examination pangthokibagi thokdoksu thokre maram sing asina handak law department na chahi tara amasung masidagi hena practice tawraklaba hojiksu practice tawriba advocate tara gi biodata sing maram pidana kawrakliba sina thokhalliba angakpa amasung chamamnaba sing kokhananaba loisang asigi maikaidagi hona haningbagi apambasu phongdoknarakle awareness Watpadagi vaccine Kappagi Chang Nemle miyamda awareness piba watpa amadi vaccination gi thabak thoram singda politics toksinbadagi constituency ataiga yanglabada hyanglam constituency asi vaccine Kappagi Chang yamna Nemle haina Lok Jan Shakti Party gi youth wing oidiba Dalit Sena Manipur gi president Nongmaithem Sanjay na phongdorokle hiram asiga mari leinana ngarang hyanglam da pangthokiba paumi singa unaba mada Sanjoy na makha taraduna COVID-19 gi laichet asigi mipum khudingmakta vaccine lemna kapthoknaba paikhaleba thabak ase aphaba khongthang amane adubu hyanglam constituency gi oinadi vaccine kapluraga isada side effect lakpa yai haina aranba thajaba leiba mi singda awareness pibagi thabak ase yamna watle masigi mathakta khul laikai gi covid task force sing sembada khul laikai gi ama pradhan member sing amadi club singa tanaduna thabak tawbagi mahutta local MLA na mahaki khutsaba mi khalaga task force semlaga thabak tawbadagi vaccine kapa thoroktaba mi kaya yaure maramasina hiramasida lengaki mari lenaba singna mijeng changbiyo miyamna sukap kadoriba vaccine ase kanagumba amatage free khawdagi paisa puthoklaka kapa natavana politics ki khenaba thamdana vaccine kapthokminasi haina mahakna makhatana appeal tawkhe aroibada tabiriba pumnamakpu thagatjari